ꯁꯛꯄꯤ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯔꯤ ꯑꯗꯨꯒ ꯍꯥꯟꯅ ꯀꯣꯔꯩ ꯃꯥꯟꯗ ꯎꯈꯤꯕ ꯑꯣꯖꯥ ꯑꯛꯁꯌ ꯀꯨꯃꯥꯔ ꯁꯤꯡꯒꯔ ꯂꯥꯛꯄꯤꯔꯔꯣꯏ ꯂꯥꯛꯆꯔꯔꯣꯏ ꯑꯗꯨꯒꯤ ꯐꯤꯂꯝꯁꯤꯗ ꯑꯣꯖꯥ ꯑꯛꯁꯌ ꯀꯨꯃꯥꯔ ꯎꯕꯤꯒꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯒꯗꯤ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯤꯅ ꯂꯧꯔꯤꯕ 20%ꯁꯤ ꯑꯥꯒꯁ 14 ꯀꯃꯤꯡ ꯑꯥꯒꯁ 14ꯁꯤꯗꯒꯤ ꯁꯨꯇꯤꯡ ꯍꯧꯖꯒꯗꯕ ꯑꯗꯨꯒ ꯑꯥꯒꯁ 22 ꯐꯥꯎꯕ ꯄ꯭ꯂꯥꯟ ꯇꯧꯖꯕꯅꯤ ꯕ꯭ꯔꯦꯛ ꯃꯔꯛꯇ 15 ꯑꯥꯒꯁ ꯀꯔꯤꯒꯤ ꯕ꯭ꯔꯦꯛ ꯈꯔ ꯂꯩꯔꯅꯤ ꯑꯗꯨꯒ 22ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ a team of 23 production unit 20 production unit की 23 members की I should say members 23 members artists यावरे बनी यावरे technical and लोगों यावरे का भी कुछ हम दोगी थी मामा कोई टिकट कब पर हो जाए तेज़ु हम पाएगा तेज़ु देखी कोई 1 hour की लंबी सोरो की लंबी दस अंशल लगा नमसाई से तो बाप है लोग को तो तरफ ना जब बापू ये ना नम बाप लोकेशन अदुमाइना सेंजरनी अदुना सेप्ट Japan. Aga. Misalnya, good producer. Kim,